ꯑꯍꯥꯟꯕꯃꯛꯇꯗ ꯄꯦꯅꯥꯒꯤ ꯈꯣꯟꯖꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤꯗꯒꯤ ꯂꯧꯊꯣꯛꯆꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯝꯕꯣꯏꯕꯅ ꯑꯣꯟꯕ ꯁꯅꯥ ꯈꯥꯎꯖꯥꯎ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯏ ꯌꯥꯝꯅ ꯅꯤꯡꯖꯕ ꯂꯥꯏꯔꯕ ꯅꯤꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯏꯔꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯅꯤꯡꯕꯅꯤ ꯍꯥꯏꯅ ꯂꯥꯏ ꯅꯤꯡꯂꯤꯉꯩꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯥꯏ ꯅꯤꯡꯕ ꯇꯣꯛꯂꯣ, ꯅꯪꯅ ꯌꯥꯝꯅ ꯀꯟꯅ ꯆꯩꯗꯨꯅ ꯂꯥꯏ ꯅꯤꯡꯕ ꯊꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯅꯤꯄꯥ ꯑꯗꯨꯅꯗꯤ ꯂꯥꯏ ꯅꯤꯡꯕ ꯇꯣꯛꯎ ꯍꯥꯏꯕꯗꯤ ꯈꯛ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯅ ꯂꯥꯏ ꯅꯤꯡꯕ ꯅꯤꯄꯥ ꯑꯗꯨ ꯃꯊꯟꯇ ꯆꯥꯖꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯥꯏ ꯅꯤꯡꯕ ꯅꯤꯄꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯀꯔꯤꯃꯠꯇ ꯂꯩꯇꯗꯨꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯒꯤ ꯃꯤꯡꯈꯩꯔꯣꯜ ꯁꯣꯟꯕꯗꯤ ꯈꯛ ꯂꯦꯞꯂꯝꯗꯦ꯫ ꯂꯥꯏꯔꯕ ꯅꯤꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯒꯦ ꯊꯛꯀꯦ ꯅꯤꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯥꯎꯕ ꯂꯥꯏ ꯅꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯁꯥꯎꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯕ ꯅꯤꯄꯥ ꯑꯗꯨ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯁꯤꯕꯒꯤ ꯇꯥꯟꯖꯥꯗꯨ ꯃꯉꯥꯏꯔꯦ ꯃꯉꯣꯟꯗ ꯂꯩꯔꯝꯕꯁꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯂꯥꯏꯕꯨ ꯈꯨꯔꯨꯝꯖꯔꯗꯨꯅ ꯉꯁꯤ ꯑꯍꯤꯡꯁꯤꯗꯤ ꯅꯅꯥꯏ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯅꯤꯡꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯅꯤꯖꯔꯒ ꯇꯨꯝꯊꯈꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯊꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯃꯪ ꯑꯗꯨꯗ ꯂꯝꯕꯣꯏꯕ ꯑꯃ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯨꯄꯥ, ꯅꯍꯥꯛꯅ ꯅꯤꯡꯂꯤꯕ ꯂꯥꯏ ꯑꯗꯨ ꯀꯧꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯆꯥꯁꯤꯡꯅ ꯅꯪꯕꯨ ꯏꯟꯊꯣꯛꯂꯕꯁꯨ ꯂꯥꯏꯔꯦꯝꯕꯤꯅꯗꯤ ꯅꯪꯕꯨ ꯊꯧꯖꯥꯟꯕꯤꯔꯝꯕꯅꯤ꯫ ꯅꯍꯥꯛꯅ ꯂꯥꯏꯕꯨ ꯅꯤꯡꯖꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯉꯣꯟꯗ ꯁꯦꯜꯒꯤ ꯂꯩꯔꯝꯕꯅꯤ꯫ ꯁꯦꯜꯅ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯃ ꯄꯤꯔꯝꯕꯅꯤ꯫ ꯄꯥꯎꯁꯤ ꯇꯝꯅꯕ ꯑꯩꯍꯥꯛꯄꯨ ꯂꯝꯕꯣꯏꯕ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯍꯟꯗꯨꯅ ꯅꯪꯒꯤ ꯃꯪꯂꯥꯟꯗ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯑꯩꯍꯥꯛ ꯁꯅꯥ ꯂꯨꯄꯥꯅ ꯊꯟꯅ ꯌꯥꯎꯔꯕ ꯈꯥꯎꯖꯥꯎ ꯄꯨꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯍꯥꯛꯅ ꯂꯝꯕꯣꯏꯕ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯅꯪꯒꯤ ꯅꯌꯨꯝꯗ ꯂꯥꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯍꯦꯛ ꯎꯕꯒ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯑꯩꯒꯤ ꯀꯣꯛꯇ ꯆꯩꯇꯨꯞ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯗꯨꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ꯫ ꯑꯩꯅ ꯍꯦꯛ ꯁꯤꯕꯒ ꯈꯨꯗꯛꯇ ꯁꯅꯥ ꯂꯨꯄꯥꯒꯤ ꯈꯥꯎꯖꯥꯎ ꯑꯃ ꯑꯣꯜꯂꯛꯀꯅꯤ꯫ ꯃꯗꯨ ꯂꯧꯔꯒ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯀꯣꯛꯆꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯣ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯤ ꯑꯃꯠꯇꯗ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯝꯕꯣꯏꯕ ꯅꯤꯄꯥ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯕ ꯂꯥꯏꯅꯤꯡꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯝꯕꯣꯏꯕ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯣꯏꯕ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯔꯥꯎꯕꯒꯤ ꯂꯣꯏꯅꯅ ꯆꯩꯇꯨꯞ ꯑꯃ ꯂꯧꯔꯒ ꯂꯝꯕꯣꯏꯕ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯂꯝꯕꯣꯏꯕ ꯅꯤꯄꯥ ꯑꯗꯨ ꯁꯅꯥꯅ ꯄꯤꯛ ꯊꯜꯂꯕ ꯑꯆꯧꯕ ꯈꯥꯎꯖꯥꯎ ꯑꯃ ꯑꯣꯏꯅ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯀꯣꯏꯅ ꯆꯠꯄ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯟꯕ ꯑꯔꯦꯝꯕ ꯄꯥꯝꯕ ꯅꯨꯄꯥ ꯑꯃꯅ ꯎꯈꯤꯔꯝꯃꯤ꯫ ꯆꯥꯛꯅꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯝꯕꯣꯏꯕ ꯑꯃ ꯍꯥꯠꯇꯨꯅ ꯁꯅꯥ ꯂꯨꯄꯥ ꯑꯣꯟꯈꯤꯕ ꯑꯗꯨꯇꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯤꯍꯧꯕ ꯑꯣꯏꯔꯦ꯫ ꯂꯣꯏꯅꯅ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯁꯨ ꯂꯝꯕꯣꯏꯕ ꯃꯌꯥꯝ ꯑꯃ ꯀꯧꯔꯒ ꯆꯩꯇꯨꯞꯅ ꯊꯣꯝꯗꯨꯅ ꯍꯥꯠꯂꯒꯦ, ꯁꯅꯥ ꯂꯨꯄꯥ ꯑꯣꯜꯍꯜꯂꯒꯦ, ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯀꯣꯏꯅ ꯆꯥꯛꯅꯤꯕ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯔꯒꯅꯤ ꯈꯜꯂꯗꯨꯅ ꯀꯔꯝꯅ ꯂꯝꯕꯣꯏꯕ ꯀꯧꯔꯨꯒꯅꯤ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯤꯟꯗ ꯆꯤꯡꯐꯥ ꯄꯨꯕ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯗꯨꯅ ꯂꯝꯕꯣꯏꯕꯁꯤꯡꯒꯤ ꯂꯥꯏꯐꯝ ꯂꯥꯏꯁꯪ ꯑꯃꯗ ꯂꯥꯛꯂꯒ ꯂꯝꯕꯣꯏꯕ ꯃꯀꯣꯛ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯒꯨꯔꯨꯗꯦꯕ, ꯑꯗꯣꯝꯒꯤ ꯅꯅꯥꯏꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯀꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ꯫
ꯑꯩꯍꯥꯛꯀꯤ ꯌꯨꯝꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯑꯔꯤꯕ ꯑꯐꯕ ꯑꯔꯤꯕ ꯌꯥꯝꯅ ꯂꯩ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯒꯨꯔꯨꯗꯦꯕꯁꯤꯡꯒꯤ ꯃꯐꯝꯗ ꯀꯠꯆꯒꯦ, ꯂꯥꯏꯁꯪꯁꯤꯡꯗ ꯅꯤꯡꯊꯤꯅ ꯊꯝꯖꯤꯟꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯂꯝꯕꯣꯏꯕ ꯃꯀꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯍꯥ ꯃꯍꯥꯁꯣꯏ, ꯑꯩꯈꯣꯏ ꯂꯝꯕꯣꯏꯕꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯛꯇ ꯂꯩꯕ ꯕꯥꯝꯕꯣꯜꯒꯨꯝꯅ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯄ, ꯃꯤ ꯂꯟ ꯊꯨꯝ ꯍꯦꯛꯄ ꯂꯧꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯁꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯉꯝꯖꯔꯣꯏ꯫ ꯂꯝꯕꯣꯏꯕ ꯃꯀꯣꯛ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯈꯜꯂꯤ, ꯂꯝꯕꯣꯏꯕꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯁꯅꯥ ꯂꯨꯄꯥ ꯑꯣꯜꯂꯝꯒꯅꯤ꯫ ꯃꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯑꯣꯟꯕ ꯑꯗꯨꯗ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯍꯦꯛ ꯍꯦꯛ ꯍꯥꯠꯇꯣꯛꯄꯤꯔꯝꯒꯅꯤ꯫ ꯃꯗꯨ ꯈꯪꯕꯗꯒꯤ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯄ ꯀꯤꯗꯨꯅ ꯑꯩꯈꯣꯏꯗ ꯆꯠꯂꯨꯁꯤ ꯌꯥꯗꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯂꯝꯕꯣꯏꯕꯁꯤꯡ ꯑꯁꯤ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯌꯨꯝꯗ ꯄꯨꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯂꯝꯕꯣꯏꯕ ꯃꯀꯣꯛ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯒꯨꯔꯨꯗꯦꯕ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯖꯔꯤ, ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯂꯥꯛꯇꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯙꯔꯃꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯑꯩꯍꯥꯛꯅ ꯍꯦꯛꯇ ꯄꯥꯏꯕ ꯁꯣꯛꯄ ꯇꯧꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯒꯨꯔꯨꯗꯦꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯋꯥꯃꯜ ꯑꯣꯏꯅ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯍꯩ ꯔꯥ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯍꯥꯞꯆꯒꯦ, ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯃꯩ ꯊꯪꯗ ꯂꯝꯕꯣꯏꯕ ꯃꯀꯣꯛ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯁꯣꯏꯗꯅ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯂꯝꯕꯣꯏꯕꯁꯤꯡ ꯂꯥꯛꯅꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯝꯕꯣꯏꯕꯁꯤꯡ ꯑꯗꯣ ꯆꯥꯛꯅꯤꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯛꯅꯤꯕ ꯑꯗꯨꯅꯁꯨ ꯃꯈꯨꯠꯇ ꯑꯆꯧꯕ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯂꯝꯕꯣꯏꯕꯁꯤꯡ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯣꯏꯕꯁꯤꯡ ꯑꯗꯣ ꯆꯥꯛꯅꯤꯕꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯇꯨꯞ ꯑꯗꯨꯅ ꯂꯝꯕꯣꯏꯕꯁꯤꯡꯒꯤ ꯃꯀꯣꯛꯇ ꯇꯥꯟꯅꯗꯨꯅ ꯊꯣꯝꯗꯠꯄꯒ ꯂꯝꯕꯣꯏꯕ ꯈꯔꯗꯤ ꯁꯤꯔꯝꯃꯤ꯫ ꯑꯁꯤꯕ ꯂꯝꯕꯣꯏꯕꯁꯤꯡ ꯑꯗꯨ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯑꯣꯟꯗꯅ ꯆꯥꯛꯅꯤꯕꯒꯤ ꯁꯨꯃꯥꯡꯗ ꯁꯤꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛꯅꯤꯕꯅ ꯂꯝꯕꯣꯏꯕꯁꯤꯡ ꯍꯥꯠꯄꯒꯤ ꯄꯥꯎ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧꯅ ꯇꯥꯔꯛꯄꯗꯒꯤ ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥ ꯊꯥꯔꯛꯇꯨꯅ ꯆꯥꯛꯅꯤꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯀꯔꯤꯒꯤꯗꯃꯛ ꯂꯝꯕꯣꯏꯕꯁꯤꯡ ꯑꯗꯣ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯃꯍꯥꯛꯅ ꯅꯣꯡꯃ ꯂꯥꯏꯅꯤꯡꯕ ꯅꯤꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯝꯕꯣꯏꯕ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯣꯟꯈꯤꯕ ꯋꯥꯔꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯁꯨ ꯆꯥꯛꯅꯤꯕꯁꯤꯒꯤ ꯀꯣꯛꯇꯨꯅ ꯏꯅꯥꯛ ꯈꯨꯟꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯏꯔꯕ ꯂꯥꯏꯅꯤꯡꯕ ꯅꯤꯄꯥ ꯑꯗꯨ ꯑꯃꯨꯛ ꯀꯧꯍꯜꯂꯝꯃꯤ, ꯋꯥꯐꯝꯗꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯕ ꯂꯥꯏꯅꯤꯡꯕ ꯅꯤꯄꯥ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯗꯨꯅ ꯑꯩꯍꯥꯛꯅ ꯍꯥꯠꯈꯤꯕ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯂꯥꯏꯅꯤꯡꯕ ꯅꯠꯇꯦ, ꯃꯪꯗ ꯂꯥꯛꯂꯝꯕ ꯃꯌꯥꯒꯤ ꯂꯥꯏꯅꯤꯡꯕꯅꯤ ꯍꯥꯏꯖꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧꯅ ꯇꯥꯔꯕꯗ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯕ ꯂꯥꯏꯔꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯨꯝꯗ ꯍꯟꯗꯨꯅ ꯂꯧꯅꯈ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯂꯣꯏꯅꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯑꯃꯗꯤ ꯂꯥꯏꯕꯨ ꯅꯤꯡꯖꯕꯒꯤ ꯃꯍꯩ ꯂꯝꯕꯣꯏꯕ ꯍꯥꯠꯈꯤꯕꯒꯤ ꯁꯅꯥ ꯂꯨꯄꯥ kaya ꯑꯗꯨ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯑꯃꯔꯣꯝꯗ ꯁꯨꯅꯤꯡꯗꯕ ꯂꯧꯅꯝ ꯇꯧꯕ, ꯅꯤꯔꯒ ꯆꯥꯅꯤꯡꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯕ ꯀꯔꯝꯕ ꯆꯥꯎꯕ ꯆꯥꯛꯅꯤꯕ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯂꯝꯕꯣꯏꯕꯁꯤꯡ ꯍꯥꯠꯈꯤꯕꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ, ꯍꯩ ꯁꯤꯡꯂꯕ, ꯑꯆꯨꯝꯕ ꯂꯩꯐꯥꯎ ꯇꯧꯕ ꯉꯝꯕ ꯄꯥꯟꯖꯤ ꯑꯍꯜ ꯑꯃ ꯈꯨꯡꯒꯪꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯂꯒ ꯄꯥꯟꯖꯤ ꯑꯍꯜ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯅꯕ ꯊꯤꯕꯤꯌꯨ ꯑꯃꯁꯨꯡ ꯍꯨꯔꯥꯟꯕ ꯃꯁꯛ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯋꯥꯀꯠꯂꯝꯃꯤ꯫ ꯄꯥꯟꯖꯤ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯀꯠꯄ ꯂꯥꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯄꯨꯡ ꯐꯥꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯄꯥꯟꯖꯤꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯅꯨꯄꯥ 5ꯈꯛ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯃꯇꯝ ꯁꯥꯡꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ kaya ꯄꯨꯟꯅ ꯇꯥꯟꯃꯤꯟꯅꯔꯝꯃꯤ꯫
ꯑꯩꯈꯣꯏ ꯃꯉꯥꯅ ꯇꯥꯜꯂꯨꯕ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯃꯉꯥ ꯈꯛꯇꯅ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯊꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯃꯉꯥꯅ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯃꯉꯥꯅ ꯂꯣꯟꯅ ꯊꯝꯈꯤꯕ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯑꯗꯨꯗꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯐꯤꯔꯣꯜ ꯂꯩꯅꯕ ꯆꯞ ꯃꯥꯟꯅꯅ ꯆꯥꯡꯗ ꯁꯦꯜ ꯈꯔ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯑꯣꯏꯅ ꯂꯧꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯃꯉꯥꯅ ꯄꯨꯟꯅ ꯑꯔꯣꯟꯕ ꯃꯐꯝꯗꯨꯗ ꯊꯝꯖꯤꯟꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯉꯥꯅ ꯄꯨꯟꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯆꯠꯃꯤꯟꯅꯈꯤ꯫ ꯀꯩꯊꯦꯜ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯤꯡ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯉꯥꯃꯛ ꯀꯥꯏꯅꯔꯦ꯫ ꯐꯅ ꯀꯨꯏꯅ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯂꯝꯕꯤꯗ ꯑꯃꯨꯛ ꯊꯦꯡꯅꯕꯗꯒꯤ ꯄꯨꯟꯅ ꯊꯕꯛ ꯁꯨꯐꯝꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯌꯣꯝꯁꯤꯟꯗꯨꯅ ꯊꯧꯔꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯉꯥꯃꯛꯅ ꯄꯨꯟꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯆꯠꯂꯨꯕꯗꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯉꯥꯃꯛꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯍꯨꯔꯥꯜꯂꯨꯕ ꯌꯥꯕ ꯀꯌꯥꯗ ꯆꯠꯇꯨꯅ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯌꯥꯝꯅ ꯅꯤꯡꯉꯥꯏꯗꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯣꯖꯥ ꯄꯥꯟꯖꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯗꯨꯅ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯁꯛ ꯇꯥꯛꯄꯤꯌꯨ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯑꯗꯨ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯄꯥꯟꯖꯤ ꯑꯍꯜ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯣꯠꯂꯒ ꯃꯇꯨꯡꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗ ꯍꯥꯏꯔꯛꯏ, ꯂꯩꯔꯦ, ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯂꯩꯔꯦ, ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯕ ꯉꯝꯂꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯈꯣꯏ ꯃꯉꯥꯗꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯇꯥꯏ꯫ ꯑꯗꯨꯒ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯅꯈꯣꯏ ꯃꯉꯥꯅ ꯄꯨꯟꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯐꯪꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯃꯉꯥꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯅꯔꯒ ꯍꯌꯦꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯥꯛꯎ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯅꯈꯣꯏ ꯃꯉꯥꯅ ꯇꯧꯒꯗꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯍꯟꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ꯫ ꯄꯥꯟꯖꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯝꯂꯨꯔꯦ꯫ ꯃꯈꯣꯏ ꯃꯉꯥꯃꯛ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯍꯨꯔꯥꯟꯕ ꯐꯥꯅꯕꯒꯤꯗꯃꯛ ꯍꯌꯦꯡ ꯄꯥꯟꯖꯤꯒꯤ ꯌꯨꯝꯗ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯃꯈꯣꯏ ꯃꯉꯥ ꯑꯗꯨ ꯄꯥꯟꯖꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯄꯥꯟꯖꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯍꯨꯔꯥꯟꯕ ꯐꯥꯅꯕꯒꯤꯗꯃꯛ ꯂꯩꯐꯥꯎ ꯇꯧꯕꯤꯔꯣ ꯍꯥꯏꯈꯤ꯫ ꯄꯥꯟꯖꯤ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯣꯠꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯃꯉꯥꯗ ꯑꯩꯅ ꯁꯪꯕ ꯃꯥꯟꯅꯕ ꯆꯩꯁꯥꯡ ꯑꯃꯃꯝ ꯄꯤꯒꯅꯤ꯫ ꯆꯩꯁꯥꯡꯁꯤꯡ ꯑꯁꯤ ꯑꯆꯝꯕ ꯆꯩ ꯅꯠꯇꯦ, ꯃꯦꯖꯤꯛꯀꯤ ꯆꯩꯅꯤ꯫ ꯆꯩꯁꯥꯡꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯄꯨꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯒꯤ ꯌꯨꯝꯗ ꯅꯈꯣꯏ ꯃꯉꯥꯃꯛ ꯆꯞ ꯃꯥꯟꯅꯕ ꯄꯨꯡꯐꯝꯗ ꯌꯧꯔꯛꯀꯗꯕꯅꯤ꯫ ꯅꯈꯣꯏ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯑꯗꯨ ꯌꯥꯎꯔꯝꯂꯕꯗꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯆꯩꯁꯥꯡ ꯑꯗꯨ ꯍꯥꯟꯅ ꯁꯪꯂꯤꯕꯗꯨꯒꯤ ꯏꯟꯆꯤ ꯑꯃ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯃꯁꯤꯁꯨ ꯑꯍꯤꯡꯗ ꯍꯦꯟꯒꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯝꯕꯣꯏ ꯑꯗꯨꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯉꯩꯒꯤ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯍꯦꯟꯒꯠꯂꯛꯄꯁꯨ ꯌꯥꯏ꯫ ꯅꯈꯣꯏ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯆꯩ ꯑꯁꯥꯡꯕ ꯍꯦꯟꯒꯠꯄ ꯅꯨꯄꯥ ꯑꯗꯨꯅ ꯅꯈꯣꯏ ꯃꯉꯥꯒꯤ ꯑꯄꯨꯟꯕ ꯁꯅꯥ ꯂꯨꯄꯥ ꯑꯗꯨ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯃꯉꯥꯃꯛꯀꯤ ꯆꯩ ꯑꯗꯨ ꯑꯃꯠꯇ ꯁꯥꯡꯕ ꯍꯦꯟꯒꯠꯇꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯃꯉꯥꯒꯤ ꯃꯔꯛꯇ ꯍꯨꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯣꯏꯗꯅ ꯇꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯅ ꯆꯩꯁꯨ ꯃꯉꯥ ꯑꯁꯤ ꯑꯃꯃꯝ ꯄꯥꯏꯔꯒ ꯅꯁꯥ ꯅꯁꯥꯒꯤ ꯅꯌꯨꯝꯗ ꯍꯟꯖꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ, ꯄꯥꯟꯖꯤ ꯑꯁꯤꯅ ꯍꯥꯟꯅ ꯆꯩꯁꯥꯡꯁꯤꯡ ꯑꯁꯤ ꯏꯟꯆꯤ ꯑꯃ ꯁꯥꯡꯕ ꯍꯦꯟꯒꯠꯅꯤ꯫
ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯆꯩꯁꯥꯡꯁꯤꯡ ꯑꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯏꯟꯆꯤ ꯑꯃ ꯀꯛꯊꯠꯂꯒꯦ꯫ ꯑꯁꯨꯝ ꯇꯧꯔꯕꯗꯤ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯔꯣꯏ꯫ ꯄꯥꯟꯖꯤ ꯑꯁꯤ ꯌꯥꯝꯅ ꯄꯪꯕ ꯄꯥꯟꯖꯤꯅꯤ꯫ ꯃꯥꯅ ꯑꯁꯤꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯟꯅ ꯍꯥꯏꯗꯣꯛꯇꯕꯗ ꯃꯦꯖꯤꯛꯀꯤ ꯆꯩꯁꯤꯡ ꯑꯁꯤ ꯄꯤꯔꯝꯒꯗꯕꯅꯤ꯫ ꯑꯇꯩ ꯍꯨꯔꯥꯟꯕꯗꯣ ꯅꯨꯄꯥ ꯃꯔꯤꯗꯨꯅ ꯈꯜꯂꯤ꯫ ꯍꯌꯦꯡꯗꯤ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯐꯥꯔꯒꯅꯤ꯫ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯉꯥꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯇꯤꯟꯅꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯃꯦꯖꯤꯛꯀꯤ ꯆꯩ ꯑꯁꯤꯁꯨ ꯑꯃꯠꯇꯅꯁꯨ ꯁꯥꯡꯕ ꯍꯦꯟꯒꯠꯂꯣꯏ꯫ ꯑꯗꯨꯕꯨ ꯄꯥꯟꯖꯤ ꯑꯗꯨꯅ ꯍꯨꯔꯥꯟꯕꯗꯨ ꯇꯥꯛꯂꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯂꯣꯏꯅ ꯐꯪꯂꯗꯨꯅ ꯑꯋꯥꯕ ꯈꯔꯗꯤ ꯀꯣꯛꯄ ꯉꯝꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯟꯅꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯈꯣꯏ ꯃꯉꯥꯃꯛ ꯑꯗꯨ ꯆꯩꯁꯥꯡꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯥꯟꯖꯤꯒꯤ ꯌꯨꯝꯗ ꯂꯥꯛꯅꯔꯝꯃꯤ꯫ ꯄꯥꯟꯖꯤ ꯑꯗꯨꯅꯁꯨ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯉꯥ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯧꯔꯗꯨꯅ ꯄꯥꯟꯖꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯃꯉꯥꯅ ꯄꯥꯏꯔꯤꯕ ꯆꯩꯁꯥꯡꯁꯤꯡ ꯑꯗꯨ ꯅꯁꯥ ꯅꯁꯥꯒꯤ ꯍꯥꯟꯅ ꯊꯥꯗꯣꯛꯅꯗꯨꯅ ꯄꯥꯏꯔꯒ ꯅꯛꯁꯤꯟꯅꯗꯨꯅ ꯀꯅꯥꯒꯤ ꯆꯩꯅ ꯍꯦꯟꯒꯠꯄꯒꯦ ꯌꯦꯡꯉꯨ꯫" ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯃꯉꯥꯒꯤ ꯆꯩꯁꯥꯡꯁꯤꯡ ꯑꯗꯨ ꯅꯛꯁꯤꯟꯅꯗꯨꯅ ꯑꯣꯟꯕ ꯃꯇꯝꯗꯨꯗ ꯇꯣꯝꯄꯣꯛ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯆꯩꯁꯥꯡ ꯑꯗꯨ ꯃꯈꯣꯏ ꯃꯔꯤꯗꯒꯤ ꯏꯟꯆꯤ ꯑꯃ ꯍꯦꯟꯅ ꯇꯦꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯩꯁꯥꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯏꯉꯛ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯈꯜꯂꯤ, "ꯑꯩꯈꯣꯏ ꯃꯔꯤꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟꯕ ꯇꯥꯔꯗ꯭ꯔꯥ?" ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯕꯨꯛ ꯐꯠꯇꯕ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯃꯔꯤꯅ ꯆꯩꯁꯥꯡꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤ ꯏꯟꯆꯤ ꯑꯃꯒꯤ ꯆꯥꯡꯗ ꯄꯨꯟꯅ ꯍꯦꯟꯒꯠꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯅ ꯅꯈꯣꯏ ꯃꯔꯤꯅ ꯃꯥꯟꯅꯔꯒ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯔꯨꯛ ꯄꯤꯒꯗꯕꯅꯤ꯫" ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯒ ꯇꯣꯝꯄꯣꯛꯀ ꯑꯃꯅ ꯑꯃꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯈꯠꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯄꯥꯟꯖꯤ ꯑꯗꯨꯅ ꯈꯠꯅꯕ ꯑꯗꯨ ꯐꯥꯊꯔꯗꯨꯅ "ꯍꯨꯔꯥꯟꯕ ꯃꯁꯛ ꯇꯥꯛꯂꯒꯦ, ꯅꯈꯣꯏ ꯃꯉꯥꯃꯛ ꯇꯨꯃꯤꯟ ꯂꯩꯅꯔꯣ" ꯍꯥꯏꯅ ꯊꯦꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯉꯔꯥꯡ ꯄꯤꯈꯤꯕ ꯆꯩꯁꯤꯡ ꯑꯗꯨ ꯃꯦꯖꯤꯛꯀꯤ ꯆꯩ ꯅꯠꯇꯦ, ꯏꯆꯝ ꯆꯝꯕ ꯆꯩꯅꯤ꯫ ꯏꯍꯩ ꯑꯗꯨ ꯈꯛ ꯁꯥꯡꯗꯣꯛꯂꯣꯏ ꯑꯃꯗꯤ ꯇꯦꯟꯁꯤꯟꯕꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯅ ꯆꯩ ꯑꯗꯨ ꯁꯥꯡꯗꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯆꯩꯁꯤꯡ ꯑꯃ ꯁꯥꯡꯗꯣꯛꯍꯟꯕ ꯈꯛ ꯉꯝꯗꯦ, ꯑꯗꯨꯅ ꯁꯥꯡꯗꯣꯛꯀꯅꯤ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯆꯩꯁꯤꯡ ꯑꯃ ꯇꯦꯟꯁꯤꯟꯍꯟꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯕꯨꯛ ꯐꯠꯇꯕ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯃꯥꯒꯤ ꯆꯩꯗꯨ ꯃꯕꯨꯛ ꯐꯠꯇꯕꯅꯤꯅ ꯇꯁꯦꯡꯅ ꯁꯥꯡꯗꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯀꯤꯕꯗꯒꯤ ꯁꯥꯡꯒꯠꯇꯅꯕꯒꯤꯗꯃꯛ ꯏꯟꯆꯤ ꯑꯃꯒꯤ ꯁꯔꯨꯛ ꯑꯗꯨ ꯀꯛꯊꯠꯈꯤꯕꯅꯤ꯫ ꯑꯇꯩ ꯀꯔꯤꯁꯨ ꯍꯨꯔꯥꯟꯕ ꯃꯕꯨꯛ ꯁꯦꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯆꯩꯗꯨ ꯁꯥꯡꯗꯣꯛꯂꯗꯕꯅꯤ ꯑꯃꯗꯤ ꯇꯦꯟꯁꯤꯜꯂꯛꯀꯗꯕꯅꯤ ꯂꯩꯇꯕꯅꯤꯅ ꯀꯔꯤꯁꯨ ꯈꯜꯂꯨꯗꯅ ꯉꯔꯥꯡ ꯑꯩꯅ ꯄꯤꯈꯤꯕ ꯆꯩ ꯑꯗꯨ ꯄꯥꯏꯔꯛꯂꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯆꯩ ꯇꯦꯟꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯈꯣꯏ ꯃꯉꯥꯒꯤ ꯑꯄꯨꯟꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯃꯇꯣꯝꯇ ꯐꯪꯅꯤꯡꯕꯗꯒꯤ ꯍꯨꯔꯥꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯃꯁꯛ ꯇꯥꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯌꯧꯔꯛꯄꯗꯒꯤ ꯍꯨꯔꯥꯟꯕ ꯇꯣꯝꯄꯣꯛꯄꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯨꯔꯥꯟꯈꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯍꯨꯔꯥꯟꯕꯗ ꯃꯈꯣꯏ ꯃꯔꯤꯃꯛꯇ ꯌꯦꯟꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯇꯣꯝꯄꯣꯛꯄꯨꯅ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯈꯤ꯫